Tarubigi yumdani chawbu numidangi thabak inkhang matamda masawai sangda wana honajari thabak pumba loisinba loiraga chaksangda changlaga chak thongatpa hore mana chaksang sangbaga leisemba mayu thakchilaga ngaurang changlaklaga thakha kem naidana mayambana lawrifa mama saklabi matay mani haiba khangda khai khon kalapna makha thavada haibadona hairei chak loirabo loiradi charage buthoro lame ka insang thonge chawpa manau nupagi khonda duda wana wavne khumde mana tawgadavdu tawraga lei kaino chak lame aisi kanadano tadro loidri ngayu ngaihak nahan makhaidi irenchana tapna khumbani adubu mi kovunina huwaringai duda makha thava manauna usit thawoidana nganglakwaduda ngasidi khon taplavasu sauningna khumai leisemwa mataimagi mawongduda nisaga wange manakta nakna leiva class khara inkhairamlaga mamabu kana laktuna kauraga thokhi ima loisirabo tholo ima kethavi mathaktagi fingna kumtharei machana law khonglivadu tawdanawa machinda kabok poktharei hai numidangni kana lawkono napa saurkani ko ima sune napagi makhong makhut chambirambani kaidorage thawradi charuradi hanjilaga tumina leiba kaidoge ha nang ka ama helabani lembisu mabungna lawkhivadu taraduna kumtharaktuna hairere tamo urau tharawgano thangnabana takrabadi karino makhalani leisembana ima ive manungsibya ichal ibe ma thoibya noibo asuk thianga fawwa loidrisi udro kethavina e chak loidribo hujik fawwa o loidie nama oibe ma sanase chak loiradi charage hairubni sau laurei magi se pijaningdribro aina charisibu maimara lava susa tawhalise imana warak tabaini nama warak ngamdradi imana hingna leivai kai kana dawrige mamak nei chara sau langiba chak lame chage hairubage lauribani isuk suaga lehobani huga thakselamdana lembina ai tawki tamocha mana mangak hikta haigat yabro lautrau nupi mana mayum palakpada mana da sana machet ama napaktaba manasu thut laubi he inama khondu kan khalai kethavina macha anibu khamjinbagi mahutta mana hena hidong sinduna chawbu laktana kawi he chawba thorolaw laktribo prapla chawba sor sangna holaga thoraktuna makhoi ahungi manakta leplare aduga tapna ima kari haige lembina haire tawsinabasi tamone ina mata kari haige ibungse chak lami hairadi pijaba yadro natomta chadorobo chakto apem chak loidrigine loigadore adu oirasuni fazana haiba kaidoge ipairaga hairei haisi natte inamagidu tongan chaning bairo oiramni punna charabanina napamda thaiba yaramaroido nupini nupani sukhangdaba nopa khomu ama adum laituda sengau thanna piba yadabai khadrak tawrei oiramani kari wano dudi lembe kethavina hai nang nei chada khon kan baya bro ichu ta da bia ka ichu bia nakchai dur khopak sina thara dine namito chongthokani kari lali ichana hairi se ha nang na tawbu imung sigi bina kaido khangoi deino ikai khangda bia na thibong du chara helaga horakpanina sida okhai chaba phangbasida haigatlene yamna haigatleba ima kaubirakano tajaningdi kesina birakano ipe mana ketha lang thaklaga nama duga tanaraga mahina sumkhraba nawatuda tawbado ekhoidaga tawbirakano nang mu ikai khangdabase kadaida leiramdoino natte nang bul hongbada ai yaukibro hayude yumsida mauni haidana nanem aina phi tangkhaina kuplaga pusin kibro yenginde kapsinar kano numita nakiwa phana makuire hojik phabu chak loiramdisi karigino karigino tumlaga leirubro nakoina madu laklaga thongbirani hairarabo chawwa ngasidi manemgi wadu kanman khivna ta thoktuna leiwa ngamdraduna soli khumlaklami ima ngami haiduna pangangang bigano aisu mini wabanai numidangi thabak amata imanasu lembinasu tingbang bide ngamda loina khonajaraga isa phawa pothadana chak sangsang bugani leisemba laktuna chak piro hairariba atai numitadi pung 10 da chai adunga ngasina mayu thakchila laklaga matai maingonda nisa khaibani imana warak pigadra hairaga onna tainana aingondu onsin biribasibu ima bu chumi bro lembina he aiga lautana tana tawine
ꯅꯪꯒ ꯑꯩꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ? ꯂꯩꯁꯦꯝꯕꯅ ꯏꯃꯥ ꯃꯥꯅ ꯏꯃꯥꯒꯤ ꯆꯤꯊꯛꯇ ꯈꯨꯝꯃꯤꯁꯦ ꯃꯃꯥ ꯆꯨꯗꯅꯕꯤ ꯃꯄꯥ ꯑꯁꯤꯕꯗꯨꯅ ꯋꯥꯔꯛꯇꯕꯩꯅꯤ ꯏꯇꯩꯃ ꯅꯪ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯃꯄꯥꯜ ꯊꯣꯛꯑꯦ ꯏꯃꯨꯡꯁꯤꯗ ꯀꯅꯥꯝꯇꯅ ꯏꯃꯥꯒꯤ ꯆꯤꯊꯛꯇ ꯈꯨꯝꯂꯒ ꯋꯥ ꯉꯥꯡꯕ ꯈꯛ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯉꯔꯥꯡꯇ ꯂꯥꯛꯄ ꯅꯪꯒꯨꯝꯕꯅ ꯈꯨꯝꯕ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯤꯁꯥ ꯈꯥꯏꯕ ꯇꯥꯍꯟꯕ ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯏꯆꯜ ꯁꯅꯥ ꯅꯤꯡꯉꯣꯜꯁꯤꯒ ꯂꯧ ꯇꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯏꯃꯥ ꯑꯁꯣꯟꯕꯤꯁꯤꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ ꯑꯩ ꯍꯥꯏꯒꯠꯂꯛꯏꯀꯣ ꯍꯥꯏ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯗꯠꯇꯅꯅꯦ ꯃꯤ ꯁꯤꯕ ꯌꯥꯎꯅꯤꯀꯣ ꯂꯦꯝꯕꯤꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯏꯈꯥ ꯊꯥꯕꯒ ꯑꯣꯏꯔꯝꯃꯗꯤ ꯉꯁꯥꯏꯅ ꯃꯁꯝꯁꯤ ꯐꯣꯏꯗꯠꯂꯒ ꯐꯨꯔꯗꯧꯕꯅꯤ ꯐꯨꯕꯤꯗ꯭ꯔꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯅꯨꯄꯤ ꯅꯪ ꯈꯨꯗꯣꯝꯕꯤꯒ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯒ ꯇꯔꯨꯕꯤꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯎꯕꯒ ꯀꯦꯊꯕꯤꯗꯨ ꯀꯦꯊꯔꯛꯏ ꯀꯗꯣꯝꯗꯒꯤꯅꯣ ꯍꯩꯈ꯭ꯔꯦ ꯐꯤꯖꯤꯗꯨꯅ ꯃꯃꯤꯠꯇꯨ ꯊꯝꯂꯒ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯆꯦꯟꯊꯈꯩ ꯀꯞꯉꯥꯡ ꯇꯧꯔꯛꯏ ꯂꯣꯏꯔꯦ ꯏꯃꯧ ꯐꯪꯖꯕꯩ ꯃꯍꯩ ꯐꯪꯉꯤ ꯃꯃꯥ ꯍꯟꯅꯨꯕꯤ ꯑꯩꯕꯨ ꯊꯕꯛ ꯄꯥꯡꯕꯤꯗꯦꯅ ꯆꯥꯒꯦ ꯇꯧꯔꯦ ꯏꯆꯥ ꯑꯅꯤꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯑꯩꯁꯦ ꯆꯥꯔꯝꯃꯣꯏꯗ꯭ꯔꯕ ꯑꯩ ꯄꯦꯜꯂꯦ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯑꯩꯗ ꯁꯤꯖꯅꯤꯡꯉꯦ ꯂꯦꯝꯕꯤꯅ ꯇꯥꯃꯣ ꯏꯅꯝꯃꯅ ꯏꯃꯥꯗ ꯊꯕꯛ ꯄꯥꯡꯕꯤꯗꯦ ꯀꯥꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯌꯦ ꯃꯥꯁꯨ ꯃꯤꯅꯦ ꯋꯥꯕ ꯈꯪꯉꯤ ꯀꯥꯏꯅꯒ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯇꯥꯃꯣꯆꯥꯗꯁꯨ ꯀꯩꯅꯣ ꯉꯥꯡꯂꯝꯃꯤ ꯏꯅꯝꯃꯁꯦ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯈꯔ ꯋꯥꯔꯧ ꯁꯛꯁꯪꯗ ꯏꯅꯤꯡꯇꯝꯅ ꯆꯪꯕꯒ ꯌꯥꯁꯤꯜꯂꯛꯑꯣꯏꯗꯧꯔꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯂꯩꯁꯦꯝꯕꯅ ꯇꯥꯃꯣꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯧꯅꯤꯡꯕꯗ ꯇꯧꯍꯜꯂꯒ ꯊꯝꯕꯩꯅꯦ ꯃꯥꯅ ꯃꯊꯛ ꯀꯥꯈꯠꯂꯛꯏꯁꯦ ꯁꯧ ꯍꯦꯛ ꯂꯥꯎꯔꯗꯅ ꯂꯩꯕ ꯇꯥꯃꯣ ꯂꯩꯔꯒꯅ ꯇꯧꯁꯤꯟꯅꯕ ꯑꯐꯕ ꯁꯥꯁꯤꯟꯅꯕ ꯇꯥꯃꯣꯁꯨ ꯈꯔ ꯈꯪꯕ ꯐꯩꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯤ ꯐꯔꯛꯑꯔꯣꯏ ꯅꯨꯄꯤꯅꯅꯤ ꯏꯃꯨꯡ ꯊꯨꯒꯥꯏꯗꯣꯏꯁꯦ ꯇꯥꯃꯣ ꯅꯨꯄꯤ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯀꯦꯊꯕꯤꯅ ꯑꯩꯅ ꯐꯅ ꯍꯥꯏꯖꯕꯅꯤ ꯃꯄꯥꯗꯣ ꯂꯦꯠꯅ ꯆꯦꯡꯆꯪꯕꯤꯅꯤ ꯂꯧꯒꯅꯨ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯒꯅꯤ ꯅꯪꯅ ꯁꯨꯡꯂꯧ ꯂꯧꯕꯤꯗ꯭ꯔꯕꯅꯤ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅꯕꯨ ꯑꯁꯨꯛ ꯐꯠꯇꯕ ꯃꯃꯥ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯤꯅꯥꯏꯗꯧꯅ ꯎꯔ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯕ ꯅꯃꯥ ꯑꯩꯁꯦ ꯂꯥꯛꯅꯔꯒꯅꯦ ꯅꯈꯣꯏ ꯄꯦꯜꯂꯣ ꯍꯌꯦꯡꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯒꯦ ꯅꯈꯣꯏ ꯄꯨꯝꯕ ꯏꯃꯥꯅ ꯁꯦꯕꯥ ꯇꯧꯔꯒ ꯀꯅꯥꯝꯇ ꯇꯧꯍꯜꯂꯣꯏ ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯨ ꯃꯤꯅꯕꯨ ꯑꯃꯊꯛ ꯊꯪꯍꯟ ꯌꯥꯔꯤꯕ꯭ꯔꯣ ꯉꯥꯡꯅꯔꯤꯕꯗꯨ ꯆꯤꯡꯂꯦꯝꯕ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯇꯔꯨꯕꯤꯗꯨ ꯃꯃꯥꯒꯤ ꯇꯧꯁꯤꯟꯅꯕ ꯃꯕꯨꯡ ꯑꯇꯣꯝꯕ ꯃꯆꯦꯒꯤ ꯈꯗ꯭ꯔꯛ ꯈꯪꯂꯤꯕꯔꯥ ꯅꯥꯔꯨꯝ ꯈꯣꯠꯂꯒ ꯂꯩ ꯀꯦꯊꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯋꯥ ꯑꯃꯇ ꯉꯥꯡꯗ꯭ꯔꯤꯕꯁꯦ ꯏꯃꯥꯕꯨ ꯑꯁꯨꯝꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯈꯥꯗ ꯊꯝꯂꯒꯦ ꯍꯥꯏꯔꯕ꯭ꯔꯣ ꯍꯥ ꯋꯥ ꯁꯦꯡꯉꯨ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯝꯕꯤꯔꯒꯅꯦ ꯊꯝꯒꯦ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯒꯨꯝꯅ ꯍꯟꯗꯛꯇꯤ ꯇꯔꯨꯕꯤꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯂꯛꯏ ꯏꯃꯥ ꯀꯩ ꯀꯥꯟꯅꯗꯧꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯅꯨ ꯀꯥꯏꯗꯩꯅꯣ ꯂꯤꯂꯥ ꯁꯥꯟꯅꯕ ꯌꯥꯝ ꯍꯩ ꯀꯅꯥꯅ ꯏꯕꯅꯣ ꯇꯥꯃꯣꯆꯥꯅ ꯏꯕ ꯑꯣꯏꯔꯝꯅꯤꯅꯦ ꯑꯗꯨꯒ ꯏꯃꯥꯒ ꯏꯆꯦꯒꯅ ꯇꯥꯟꯊꯥ ꯍꯥꯞꯆꯤꯟꯕ ꯄꯛꯁꯨ ꯄꯛꯇꯦ ꯂꯦꯝꯕꯤꯅ ꯑꯉꯥꯡ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯆꯦꯡꯁꯥꯏꯕꯝꯗꯨ ꯀꯥꯏꯒꯤꯔꯣ ꯂꯩꯁꯦꯝꯕꯅ ꯃꯁꯤ ꯄꯣꯞ ꯊꯥꯖꯤꯜꯂꯛꯇꯅ ꯁꯂꯥꯛ ꯁꯥꯅꯤ ꯇꯔꯨꯕꯤꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯩ ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯀꯅꯥꯅ ꯀꯔꯤ ꯇꯧꯗꯦ ꯂꯣꯏꯅ ꯈꯪꯏꯀꯣ ꯏꯆꯦ ꯑꯗꯨꯒ ꯇꯥꯃꯣꯆꯥ ꯅꯌꯨ ꯊꯛꯆꯤꯜꯂꯒ ꯏꯃꯨꯡ ꯏꯔꯥꯡ ꯁꯥꯒꯠꯄꯤꯒꯅꯨ ꯍꯩꯅꯗꯦ ꯏꯆꯦꯁꯨ ꯑꯩꯗꯤ ꯅꯤꯡꯉꯣꯜꯅꯦꯅ ꯃꯨꯛꯇꯅ ꯃꯀꯦ ꯁꯦꯝꯂꯒ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯏꯅꯝꯃꯁꯤ ꯃꯁꯥ ꯋꯥꯏ ꯁꯪꯕ ꯅꯠꯇꯦ ꯊꯕꯛ ꯑꯃꯠꯇ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯝꯃꯣꯏ ꯏꯃꯥꯁꯨꯅꯤ ꯌꯥꯝ ꯍꯅꯨꯕꯁꯨ ꯅꯠꯇꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯏꯃꯥ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯀꯣ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤ ꯌꯥꯎꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯏꯃꯥꯅ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯑꯩꯈꯣꯏꯗ ꯇꯧꯔꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯣꯏ ꯀꯦꯊꯕꯤꯅ ꯍꯔꯦ ꯀꯌꯥꯗ ꯃꯑꯣꯡ ꯆꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣꯅꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯅꯤꯁꯨꯅꯤ ꯆꯪꯉꯨ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯟꯗꯣꯛꯁꯤ ꯍꯦ ꯀꯦꯊꯕꯤ ꯀꯅꯥꯅꯣ ꯈꯪꯗ ꯁꯥꯔꯤ ꯑꯍꯨꯝꯗꯨ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯀꯥꯈꯠꯃꯤꯟꯅꯈꯤ ꯇꯔꯨꯕꯤꯗꯤ ꯅꯣꯛꯂꯒ ꯀꯔꯦꯝꯅꯅ ꯂꯥꯎꯍꯧꯏ ꯐꯅꯗꯨꯝ ꯐꯔꯦ ꯌꯦꯟ ꯃꯐꯩ ꯉꯥꯛꯇ ꯊꯣꯡꯒꯦꯅ ꯊꯑꯣꯏꯅ ꯁꯤꯡꯉꯒ ꯂꯩꯔꯛꯏ ꯄꯤꯖꯔꯣꯏ ꯑꯩꯈꯣꯏꯇꯪ ꯍꯥꯎꯅ ꯆꯥꯊꯣꯛꯀꯦ ꯌꯥꯝꯃꯤ ꯄꯨꯛ ꯄꯣꯈꯥꯏꯈꯩ ꯆꯤꯛꯊꯒꯦ ꯐꯩꯅ ꯈꯪꯅꯤ ꯃꯤ ꯈꯔꯗꯤ ꯃꯅꯝꯃꯕꯨ ꯄꯣꯊꯥꯍꯜꯂꯒ ꯃꯐꯤ ꯀꯍꯣꯡꯗꯈꯩ ꯃꯥꯅ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯔꯒ ꯊꯣꯡꯕ ꯊꯥꯛꯄꯗꯨ ꯂꯣꯏꯁꯤꯜꯂꯦ ꯆꯤꯡꯂꯦꯝꯕꯁꯨ ꯅꯣꯛꯃꯤ ꯃꯆꯜꯅ ꯇꯧꯔꯤꯗꯨ ꯌꯦꯡꯂꯝꯕꯗꯒꯤ ꯀꯥꯈꯠꯈ꯭ꯔꯒ ꯃꯄꯥꯕꯨꯡꯕꯨ ꯁꯝꯗꯨꯅ ꯄꯨꯊꯔꯛꯏ ꯉꯁꯥꯏ ꯏꯃꯨꯡ ꯂꯥꯎꯅꯈꯤꯕꯗꯨ ꯂꯦꯝꯕ ꯇꯥꯏ ꯑꯗꯨꯕꯨ ꯀꯨꯝꯊꯔꯛꯇꯨꯅ ꯈꯥꯝꯕ ꯉꯝꯂꯗꯕꯅꯤ ꯀꯦꯊꯕꯤꯅ ꯃꯧꯒꯤ ꯃꯈꯥꯗ ꯂꯩꯕ ꯉꯝꯃꯣꯏꯅ
ꯆꯥꯎꯕꯒ ꯆꯤꯡꯂꯦꯝꯕꯒꯗꯨ ꯃꯈꯥꯗ ꯊꯝꯂꯒ ꯃꯈꯣꯏ ꯑꯇꯩꯅ ꯃꯊꯛꯀꯤ ꯃꯊꯣꯜꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯄꯥꯕꯨꯡꯕꯨ ꯐꯝꯍꯜꯂꯒ ꯆꯤꯡꯂꯦꯝꯕ ꯊꯣꯛꯈꯤ ꯑꯃꯨꯛ ꯍꯟꯅ, ꯑꯗꯨꯒ ꯍꯟꯖꯤꯜꯂꯛꯇꯨꯅ ꯐꯝꯂꯒ ꯆꯥꯕ ꯍꯧꯔꯔꯦ꯫ ꯑꯗꯨꯝ ꯈꯪꯏ ꯃꯥꯅ ꯊꯣꯛꯂꯨꯔꯤꯕꯗꯨ ꯑꯍꯨꯝꯗꯨ ꯀꯧꯕ ꯆꯠꯂꯨꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯔꯨꯛꯁꯨ ꯊꯤꯗꯣꯛꯂꯒ ꯊꯝꯃꯤ꯫ ꯀꯦꯊꯕꯤ, ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯩꯁꯦꯝꯕ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯇꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯈꯨꯠ ꯅꯥꯝꯃꯅ ꯃꯥꯏ ꯈꯜꯂꯒ ꯆꯥꯅꯩ꯫ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯇꯔꯨꯕꯤꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯈꯧꯗꯦꯝꯃꯤ꯫ ꯌꯥꯝ ꯁꯥꯊꯤꯕ ꯑꯉꯥꯡꯅꯤ ꯇꯔꯨꯕꯤ, ꯏꯃꯨꯡꯁꯤꯗ ꯀꯛ ꯀꯛ ꯊꯤꯜꯂꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯏ꯫ ꯃꯃꯥ ꯀꯦꯊꯕꯤꯅ ꯄꯣꯛꯄꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ꯫ ꯍꯥꯏꯅꯕ ꯂꯩ, ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯋꯥꯒꯟꯇ ꯅꯠꯇ ꯂꯩꯕ ꯃꯤꯗꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯟ ꯊꯨꯝꯅ ꯆꯤꯡꯃꯨꯛ ꯄꯩꯔꯕꯁꯨ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯤ, ꯑꯗꯨꯒ ꯂꯩꯖꯕ ꯈꯔꯗꯨꯅ ꯄꯦꯟꯊꯣꯛꯄ ꯍꯩꯕ ꯃꯤꯗꯤ ꯐꯤ ꯑꯃꯅ ꯍꯛꯆꯥꯡꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯕ ꯈꯛꯇꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯅꯕꯨ ꯐꯔꯕꯗꯤ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ꯫ ꯕꯥꯞ ꯐꯔꯒ ꯇꯝꯅꯔꯥꯏ ꯎꯏ, ꯅꯨꯃꯤꯗꯥꯡꯗ ꯎꯄꯥꯜꯁꯤꯡꯅ ꯍꯧꯕꯗꯨ ꯌꯦꯡꯕ ꯍꯩꯔꯕꯗꯤ ꯍꯤꯡꯆꯥꯕꯗꯧꯅ ꯑꯗꯨꯝ ꯎꯕ ꯃꯤ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯍꯧꯁꯥꯅ ꯀꯤꯒꯟꯕ ꯈꯥꯕꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯝꯅ ꯂꯥꯏꯅ ꯃꯥꯕꯨ ꯑꯣꯠꯂꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯅꯕꯨ ꯁꯥꯒꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯃꯥꯕꯨ ꯀꯤꯍꯜꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯟꯗꯣꯛꯆꯕ ꯉꯝꯗ꯭ꯔꯤ꯫ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯃꯛ ꯏꯁꯝ ꯁꯝꯅꯔꯤ꯫ ꯇꯥꯏꯕꯪ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯒꯅ ꯍꯦꯛꯇꯃꯛ ꯃꯪꯂꯥꯟ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯪꯂꯥꯟꯅꯤ ꯈꯟꯅ ꯂꯩꯊꯣꯛꯄ ꯊꯧꯗꯣꯛ ꯀꯌꯥꯅ ꯇꯥꯏꯕꯪ ꯍꯦꯛꯇ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯍꯥꯃꯨ ꯉꯁꯤꯁꯨ ꯈꯥꯕꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯋꯥꯈꯜ ꯁꯥꯒꯠꯄ ꯍꯩꯕꯅꯔꯥ ꯅꯥꯀꯣꯡꯅ ꯐꯕꯒꯤꯔꯥ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯐꯛꯂꯥꯡ ꯃꯄꯥꯗꯨ ꯆꯞ ꯆꯥꯅ ꯃꯤꯒꯤ ꯈꯨꯠꯅ ꯅꯥꯜꯂꯒ ꯆꯠꯈꯤꯕꯗꯧꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯂꯥꯎꯕ ꯃꯈꯣꯜꯂꯛꯇ ꯈꯣꯡꯊꯥꯡ ꯃꯈꯣꯜꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁ! ꯐꯩꯖꯨꯞꯇꯨ ꯁꯠ ꯍꯦꯛꯇ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯡꯈꯠꯂꯤ꯫ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯁꯣꯔ ꯍꯣꯟꯇꯛꯈꯩ꯫ ꯃꯈꯣꯜꯗꯨ ꯇꯥꯕ꯭ꯔꯥ ꯌꯦꯡꯏ, ꯑꯗꯨꯃꯛ ꯇꯥꯔꯕꯗ ꯃꯤꯠꯇꯨ ꯑꯃꯨꯛ ꯎꯏꯁꯤꯜꯂꯤ꯫ ꯃꯤꯠ ꯎꯏꯁꯤꯜꯂꯒꯅ ꯍꯦꯟꯕꯅꯤ ꯀꯤꯔꯛꯂꯕꯗꯤ ꯍꯥꯏꯕꯗꯨ ꯆꯨꯝꯅ ꯊꯣꯛꯂꯔꯦ ꯈꯥꯕꯗꯨꯁꯨ꯫ ꯃꯤꯠ ꯄꯥꯡꯂꯤꯉꯩꯗ ꯄꯥꯛꯅ ꯎꯗꯕ ꯐꯤꯚꯝ ꯈꯔ, ꯎꯏꯁꯤꯜꯂꯕꯗ ꯃꯤꯠꯃꯥꯡꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯎꯔꯛꯏ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯄꯦꯅꯥꯒꯤ ꯃꯍꯨꯠ ꯁꯔꯤꯛ ꯀꯨꯡꯅ ꯈꯤꯡꯕꯒꯤ ꯃꯈꯣꯜꯅ ꯈꯥꯕꯒꯤ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯔꯦ꯫ ꯎꯏꯁꯤꯜꯂꯤꯕ ꯃꯃꯤꯠ ꯑꯗꯨ ꯀꯤꯃꯟꯕꯅ ꯄꯥꯡꯊꯣꯛꯀꯦ ꯇꯧꯔꯕꯁꯨ ꯀꯅꯥꯃꯛꯅ ꯊꯤꯡꯕꯒꯤꯅꯣ ꯄꯥꯡꯕ ꯄꯥꯛꯅ ꯉꯝꯗꯦ꯫ ꯌꯥꯝꯅ ꯋꯥꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯤꯠꯁꯨ ꯄꯥꯡꯊꯣꯛꯏ, ꯑꯗꯨꯒ ꯐꯩꯖꯨꯞꯁꯨ ꯍꯥꯡꯗꯣꯛꯂꯒ ꯁꯣꯔ ꯌꯥꯝꯅ ꯀꯨꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯅꯥꯟ ꯅꯥꯟꯊꯖꯩ꯫ ꯃꯀꯣꯛ ꯃꯁꯝꯗꯨ ꯌꯥꯎꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯩ꯫ ꯐꯅ ꯀꯤꯔꯕꯁꯨ ꯉꯁꯤꯗꯤ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯂꯥꯎꯔꯨꯕ ꯇꯧꯗ꯭ꯔꯦ꯫ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯗꯨ ꯂꯦꯞꯈꯤꯕꯒ ꯍꯤꯞꯊꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯉꯥꯡ ꯑꯃꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯅꯣꯛ ꯈꯦꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯈꯥꯕꯒꯤ ꯅꯥꯀꯣꯡꯗ ꯉꯪꯁꯤꯜꯂꯛꯏ꯫ ꯍꯩꯁ! ꯃꯪ ꯅꯠꯇꯦꯀꯣ ꯉꯁꯤꯗꯤ? ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤ ꯅꯍꯥꯟꯈꯩꯗꯤ ꯃꯪꯗꯅꯤ, ꯅꯝꯗꯨꯅ ꯃꯪꯂꯥꯛꯅꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯟꯕ꯭ꯔꯥ ꯑꯁꯦꯡꯕ꯭ꯔꯥ ꯈꯪꯗꯣꯛꯂꯒꯦ꯫ ꯐꯃꯨꯡꯗꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯍꯥꯟꯅ ꯂꯩꯃꯥꯏꯗ ꯅꯝꯂꯒ ꯈꯣꯡ ꯑꯅꯤꯅ ꯀꯣꯟꯅ ꯄꯨꯊꯣꯔꯛꯂꯒ ꯁꯟ ꯁꯥꯗꯨꯅ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡꯅꯥꯎ ꯇꯝꯅ ꯃꯤꯅ ꯇꯥꯈꯤꯅꯤ ꯈꯟꯅ ꯆꯠꯂꯤ꯫ ꯊꯣꯡꯅꯥꯎ ꯃꯅꯥꯛ ꯌꯧꯕꯒ ꯈꯨ ꯑꯅꯤꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯅꯝꯗꯨꯅ ꯌꯥꯡꯂꯦꯟꯗꯨ ꯇꯤꯡꯈꯠꯂꯒ ꯐꯛꯂꯥꯡꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯝꯃꯤ꯫ ꯊꯣꯡꯗꯨ ꯅꯥꯝꯃ ꯃꯌꯥ ꯈꯤꯇꯪ ꯀꯥꯍꯜꯂꯤ, ꯑꯗꯨꯒ ꯌꯥꯝ ꯀꯤꯅ ꯂꯣꯟꯅ ꯃꯄꯥꯟꯗ ꯌꯦꯡꯏ꯫ ꯈꯥꯕ ꯃꯌꯥ ꯀꯥꯏ, ꯃꯈꯅꯥꯎ ꯂꯦꯡꯗꯦ ꯎꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯈꯟꯗꯣꯛꯆꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯠꯃꯥꯡꯗ ꯃꯥꯅ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯚꯦꯁꯄꯥ ꯑꯗꯨꯗꯕꯨ ꯀꯣꯏꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯅ ꯇꯣꯏꯅ ꯃꯪꯗ ꯎꯕ ꯁꯛꯇꯝꯗꯨꯅꯤ꯫ ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯅꯥꯏꯗꯦ꯫ ꯅꯨꯡꯁꯤꯕꯅ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯁꯨꯝꯍꯠꯇꯨꯅ ꯊꯝꯕꯤꯈ꯭ꯔꯦ ꯈꯥꯕꯒꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯊꯧꯒꯜ ꯄꯥꯡꯕꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯦꯠꯄ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯗꯨꯃꯛ ꯁꯨꯅ ꯁꯦꯠꯂꯤ꯫ ꯑꯍꯜꯗ ꯁꯦꯠꯄꯒ ꯑꯉꯥꯡꯗ ꯁꯦꯠꯄꯅ ꯍꯦꯟꯅ ꯃꯤꯠꯐꯝ ꯌꯦꯡꯅꯤꯡꯕ ꯄꯣꯛꯄ, ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯤ꯫ ꯈꯥꯕ ꯉꯥꯏꯍꯥꯛꯇꯨꯗ ꯀꯣꯛꯇ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯪꯂꯥꯟ ꯅꯠꯇ꯭ꯔꯕ? ꯉꯁꯤꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯧꯁꯤꯜꯂꯛꯑꯕ? ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯕꯨ ꯀꯔꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕ? ꯅꯠꯇ꯭ꯔꯒ ꯑꯐ ꯐꯠꯇ ꯅꯨꯡꯁꯤꯒꯤ ꯈꯨꯗꯝ ꯄꯤꯔꯤꯕ꯭ꯔꯥ? ꯑꯩꯅ ꯂꯧꯁꯤꯟꯕ ꯍꯩꯇꯕꯒꯤꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯍꯔꯥꯎꯅ ꯁꯥꯟꯅꯖꯔꯝꯕ ꯑꯉꯥꯡ ꯑꯗꯨ ꯑꯃꯝꯕ ꯃꯔꯛꯇ ꯁꯛ ꯎꯗꯕ ꯈꯔꯅ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯕꯤꯈꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ꯫ ꯑꯉꯥꯡꯗꯨ ꯑꯀꯤꯕꯅ ꯌꯣꯝꯂꯕ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯛꯅ ꯀꯞꯂꯝꯂꯒ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯤꯛꯅ ꯀꯞꯅ ꯎꯟ ꯋꯥꯏꯃꯨꯛ ꯑꯃꯨꯛ ꯆꯤꯛꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯈꯥꯕꯁꯨ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯊꯨꯃꯟꯈꯤꯕꯅ ꯉꯥꯎꯔꯦ꯫
ꯊꯣꯡꯅꯥꯎꯗꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯇꯞꯅ ꯊꯤꯡꯖꯤꯜꯂꯝꯂꯒ ꯍꯟꯗꯛꯁꯨ ꯁꯟ ꯁꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯟꯊꯣꯛꯂꯒ ꯃꯌꯥꯏ ꯀꯥ ꯐꯥꯎꯗꯨꯅ ꯆꯥꯛꯁꯪ ꯌꯧꯅꯕ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯂꯤꯟꯊꯣꯏ ꯃꯄꯥꯜꯗꯒꯤ ꯆꯪꯂꯛꯄꯒ ꯃꯕꯨꯡꯒ ꯃꯅꯦꯒ ꯇꯥꯈꯤꯅꯤ ꯈꯟ ꯇꯞꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯀꯥꯗ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯃꯕꯨꯡꯅ ꯁꯟ ꯁꯥꯔꯒ ꯆꯠꯂꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯗꯗꯥ! ꯈꯥꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯐꯤꯚꯝꯗꯤ ꯍꯣꯡꯗꯦ꯫ ꯂꯤꯟꯊꯣꯏ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯤꯡꯈꯠꯂꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ? ꯈꯥꯕ ꯃꯀꯣꯛ ꯈꯣꯠꯂꯤ ꯂꯠ ꯇꯧꯅ ꯃꯆꯤꯟ ꯏꯐꯥ ꯐꯥꯖꯤꯟꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁꯨꯝ ꯏꯁꯤꯡ ꯊꯛꯀꯦ ꯈꯜꯂꯝꯕ꯫ ꯑꯗ ꯂꯣꯏꯔꯦꯍꯦ, ꯍꯌꯦꯡꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯈꯣꯡ ꯈꯨꯠ ꯐꯤꯗꯤꯡ ꯀꯥꯎꯔꯒ ꯂꯩꯔꯝꯗꯣꯏꯔꯣ? ꯅꯣꯡꯃꯒꯤ ꯂꯩꯅꯥ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦ꯫ ꯅꯇꯨ ꯊꯤꯖꯤꯜꯂꯨ ꯊꯨꯅ꯫ ꯅꯪꯅ ꯃꯄꯥꯜꯗꯩ ꯆꯪꯂꯛꯏꯁꯤ ꯀꯔꯤꯝꯇ ꯊꯦꯡꯅꯔꯛꯇ꯭ꯔꯣ? ꯊꯦꯡꯅꯔꯛꯇꯦ꯫ ꯑꯍꯤꯡꯁꯤꯗ ꯃꯄꯥꯜꯗ ꯀꯩꯗꯧꯕ ꯊꯣꯛꯏꯅꯣ? ꯀꯅꯥ ꯎꯅꯔꯨꯏꯅꯣ? ꯀꯅꯥ ꯎꯅꯗꯣꯏꯅꯣ? ꯑꯩꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯨꯕꯅꯦ꯫ ꯏꯃꯨꯡꯗ ꯁꯥꯕ ꯌꯥꯗꯕ? ꯌꯥꯗꯕꯩꯅꯦ ꯈꯠꯅꯕ ꯊꯦꯝꯃꯤꯕ꯫ ꯏꯁ, ꯊꯦꯝꯕꯒꯥꯏ ꯑꯃꯝꯕꯗ ꯂꯥꯏꯇꯤꯟ ꯃꯔꯛꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯗꯨ ꯂꯩꯊꯠꯂꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯕꯨꯡꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯆꯦꯟꯁꯤꯟꯈꯤ꯫ ꯈꯥꯕ ꯃꯆꯜꯅ ꯆꯠꯈ꯭ꯔꯕꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯋꯥꯈꯜ ꯈꯟꯊꯔꯛꯏ꯫ ꯊꯣꯏꯅ ꯃꯄꯥꯜꯗꯩ ꯆꯪꯂꯛꯑꯗꯤ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯇꯥꯈ꯭ꯔꯤꯕꯗꯨ ꯎꯐꯝ ꯊꯣꯛꯏ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯈꯣꯠꯂꯤ ꯌꯨꯝꯌꯥꯏꯗꯨꯗ ꯂꯦꯞꯄꯒ꯫ ꯑꯁꯨꯝꯅ ꯈꯥꯕ ꯃꯄꯥꯜ ꯊꯣꯡꯗ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯡꯒꯤ ꯁꯔꯨꯛꯇ ꯁꯛꯎꯗꯕ ꯇꯥꯏꯕꯪꯗ ꯂꯩꯇꯕ ꯈꯨꯠꯅ ꯈꯣꯡꯅ ꯁꯣꯛꯄ ꯌꯥꯗꯕ ꯃꯤꯑꯣꯏꯕꯅ ꯂꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯥꯡꯕ ꯉꯝꯃꯤ, ꯄꯥꯏꯕ ꯉꯝꯃꯤ, ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯃꯈꯣꯏꯅ ꯁꯨꯔꯨ ꯅꯩꯗꯨꯅ ꯑꯣꯠꯄꯤꯔꯔꯦ꯫ ꯏꯉꯥꯎ ꯉꯥꯎꯖꯅ ꯒꯨꯟꯗꯥ ꯁꯥꯗꯨꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯃꯤꯅꯇ ꯎꯕꯗ ꯈꯧꯇꯛ ꯆꯥꯅꯔꯝꯕꯗꯨ ꯑꯀꯤꯕꯅ ꯌꯣꯝꯁꯤꯟꯈꯤꯕꯅ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯅꯝꯕꯅ ꯃꯃꯥꯟꯅꯕ ꯃꯔꯛ ꯇꯤꯟꯗ꯭ꯔꯦ, ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗ ꯂꯩꯔꯕ ꯐꯥꯎꯕ ꯀꯤꯔꯕꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯃꯥꯡꯊꯣꯛꯄ ꯑꯗꯨꯃꯛ ꯌꯥꯎꯔꯦ꯫ ꯏꯃꯨꯡꯗ ꯂꯩꯅ ꯋꯥꯈꯜ ꯄꯤꯛꯁꯤꯟꯕ ꯍꯦꯟꯃꯟꯕꯅ ꯃꯅꯦꯒ ꯃꯆꯜꯒꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕꯒꯤ ꯍꯣꯠꯅꯔꯦ꯫ ꯃꯔꯛꯇ ꯀꯣꯔꯧꯅ ꯅꯝꯗꯨꯅ ꯄꯨꯊꯣꯛꯂꯒ ꯂꯩꯀꯥꯏꯗ ꯆꯠꯊꯣꯛꯄꯗꯤ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯃꯥꯅꯁꯨ ꯋꯥꯈꯜ ꯄꯤꯛꯁꯟꯕ ꯀꯥꯟꯗ ꯀꯣꯔꯧꯒꯤ ꯅꯥꯛꯇ ꯆꯠꯄ ꯅꯠꯇꯅ ꯑꯇꯩꯗꯤ ꯆꯠꯇ꯭ꯔꯦ ꯊꯣꯏꯗꯣꯛꯅ꯫ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯨ ꯇꯔꯨꯕꯤꯗ ꯏꯀꯥꯏꯔꯗꯨꯅ ꯆꯠꯄ ꯂꯦꯞꯄꯦ ꯎꯅꯤꯡꯂꯕꯁꯨ꯫ ꯉꯁꯤꯗꯤ ꯈꯥꯕ ꯀꯣꯔꯧꯒ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯕꯗꯒꯤ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯝꯕꯗꯒꯤ ꯀꯥꯏꯅꯔꯝꯗꯥꯏ ꯌꯧꯔꯝꯗꯥꯏꯗ ꯂꯦꯞꯂꯒ ꯋꯥ ꯈꯔ ꯍꯥꯏꯅꯩ꯫ ꯀꯣꯔꯧꯅ ꯌꯥꯝ ꯈꯟꯖꯤꯜꯂꯅꯨ, ꯅꯦꯅꯦꯅ ꯂꯥꯏ ꯍꯔꯥꯎꯕ ꯉꯥꯏꯔꯕꯅꯤꯅ ꯉꯥꯏꯔꯁꯦ, ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯑꯒꯅꯦꯏꯕꯥꯅꯤ ꯄꯥꯈꯪ ꯑꯣꯏꯔꯁꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯣꯏꯊꯤ ꯊꯤꯕ ꯇꯥꯔꯦꯗꯅ꯫ ꯅꯠꯇ꯭ꯔꯒ ꯀꯪꯂꯥꯗ ꯌꯦꯡꯉꯨꯁꯤꯔꯣ? ꯑꯩ ꯀꯩꯝ ꯈꯪꯗꯦ, ꯅꯪꯅ ꯐꯗꯧꯗꯨ ꯈꯜꯂꯣ꯫ ꯂꯩꯍꯧꯔꯣ, ꯃꯝꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯒꯦ ꯑꯩꯅ ꯌꯧ ꯐꯥꯎꯕ ꯊꯤꯟꯕꯤꯕ ꯌꯥꯕꯅꯦ, ꯀꯅꯥꯝ ꯂꯩꯔꯝꯃꯣꯏ꯫ ꯅꯨꯄꯤꯅꯤꯅ ꯑꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯈꯤꯗꯣꯏꯅꯤ, ꯈꯣꯡꯁꯨ ꯌꯥꯝ ꯍꯥꯝꯅꯤꯡꯉꯦꯕ꯫ ꯍꯣꯏ ꯂꯩꯍꯧꯔꯣ, ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤ, ꯃꯝꯗ꯭ꯔꯤꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯆꯠꯂꯦꯀꯣ꯫ ꯈꯨꯠ ꯍꯥꯏꯔꯝꯂꯒ ꯀꯣꯔꯧꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯂꯥꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯊꯋꯥ ꯁꯥꯗꯅ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯀꯔꯣꯝꯗꯩꯅꯣ ꯄꯥꯃꯦꯜꯒꯤ ꯁꯛꯇꯝ ꯌꯥꯝꯅ ꯅꯛꯅ ꯎꯈꯤꯕꯗꯨ ꯇꯔꯪ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯈꯥꯕ ꯃꯤꯍꯨꯜ ꯗꯪ ꯆꯣꯡꯂꯛꯏ꯫ ꯄꯥꯃꯦꯜꯕꯨ ꯍꯦꯛ ꯅꯤꯡꯁꯤꯡꯕꯒ ꯍꯛꯆꯥꯡ ꯈꯌꯥꯠ ꯄꯨꯝꯕ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯈꯟ ꯅꯨꯡꯁꯤꯖꯔꯤꯕꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯤꯁꯛ ꯂꯦꯝꯕꯤꯕꯨ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯧꯖꯤꯛ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯤ ꯈꯛ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯈꯥꯕ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯇꯨꯡ ꯍꯟꯗꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯃꯤꯅ ꯆꯠꯂꯝꯕꯒꯤ ꯃꯆꯤ ꯑꯃꯗ ꯁꯥꯃꯤꯜ ꯂꯩꯔꯝꯃꯤ꯫ ꯎꯐꯨꯜ ꯈꯖꯤꯛꯁꯨ ꯍꯧꯔꯝꯃꯤ꯫ ꯈꯥꯕ ꯑꯀꯣꯏꯕꯗꯨ ꯁꯠ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯍꯟꯗꯛꯁꯨꯅꯤ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯊꯣꯛꯎꯕꯗ ꯃꯤꯇꯝ ꯑꯃ ꯃꯥꯡꯈꯤꯕꯒꯨꯝ ꯃꯨꯠꯈꯤꯕꯒꯨꯝ ꯁꯦꯡꯐꯥꯠꯇꯅ ꯎꯍꯧꯔꯦ꯫ ꯈꯥꯕ ꯁꯦꯟꯗꯜ ꯁꯤꯠꯅ ꯇꯨꯡ ꯈꯖꯤꯛ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯊꯣꯔꯛꯇ꯭ꯔꯕꯗ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯕꯗ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯏꯐꯣꯡ ꯐꯣꯡꯅ ꯏꯟꯅꯔꯛꯂꯦ ꯀꯔꯤꯒꯨꯝꯕ ꯑꯃ꯫ ꯈꯥꯕ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯌꯥꯝ ꯊꯨꯅ ꯊꯛ ꯅꯣꯟꯊꯔꯒ ꯈꯣꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯎꯔꯦ ꯐꯤꯔꯨꯛ ꯈꯨꯝꯕ, ꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯇꯧꯕ ꯃꯤꯇꯝ ꯑꯃꯅ ꯃꯨꯁꯤꯟ ꯃꯨꯅ ꯃꯥꯕꯨ ꯅꯝꯗꯣꯏꯒꯤ ꯏꯟꯅꯔꯛꯂꯤꯕꯗꯨ꯫ ꯈꯥꯕ ꯌꯥꯝꯅ ꯌꯥꯡꯅ ꯃꯆꯤꯟꯗ ꯃꯃꯥ ꯃꯄꯥꯕꯨ ꯁꯣꯟꯗꯨꯅ ꯃꯅꯤꯡ ꯊꯦꯛꯇꯣꯛꯇꯨꯅ ꯆꯦꯜꯂꯤ꯫ ꯏꯃꯥ, ꯄꯥꯕꯨꯡ! ꯃꯃꯥ ꯃꯄꯥ ꯃꯆꯤꯟꯗ ꯁꯣꯜꯂ ꯐꯥꯎꯕ ꯏꯟꯅꯔꯛꯂꯤꯕꯗꯨ ꯂꯦꯞꯇ꯭ꯔꯕꯗ ꯍꯨꯃꯥꯡ ꯀꯪꯂꯛꯏ, ꯃꯁꯥ ꯁꯣꯛꯊꯔꯛꯏ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯩꯈꯨ ꯃꯅꯤꯜꯋꯥꯏ ꯄꯥꯏꯈꯠꯂꯛꯇꯨꯅ ꯈꯥꯕꯒꯤ ꯍꯛꯆꯥꯡꯗ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯃ ꯅꯞꯂꯔꯦ꯫ ꯈꯥꯕ ꯈꯣꯡꯅꯥꯡ ꯃꯅꯥꯗꯨ ꯀꯟꯊꯣꯛꯀꯦꯅꯤꯡ ꯇꯥꯞ ꯄꯥꯏꯔꯨꯏ꯫ ꯈꯨꯗꯛꯇ ꯑꯀꯤꯕ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫
ꯇꯨꯡꯗ ꯁꯞꯇ꯭ꯔ ꯑꯃꯗ ꯏꯅꯔꯛꯂꯝꯕ ꯑꯗꯨꯁꯨ ꯍꯦꯟꯖꯤꯜꯂꯛꯇꯅ ꯂꯩꯍꯧꯔꯦ ꯉꯔꯪ ꯉꯔꯪ ꯁꯥꯎꯅ ꯉꯪꯍꯧꯔꯦ ꯈꯥꯕ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯍꯧ ꯊꯥꯗꯨꯅ ꯆꯦꯜꯂꯛꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯈꯨꯟꯗ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯑꯀꯦꯟꯕ ꯅꯨꯡꯁꯤꯠꯅ ꯄꯨꯔꯛꯄ ꯃꯅꯥ ꯑꯃꯅꯤ